India ki Prime Minister Narendra Modi ji aduki mati yamna kuiraba Manipuri oiba losinma naidaba mioi kyama thawai thakraba kayamana mayum leifam khangdana sau chekumna yamna wana leliba asi irang asibu losin biu order piduna irang asi namthabiu haiba matamda sulak lakpi khidraba taraga suhandak Bihar gi oiba election asi gi mangjauna Manipur da laktuna lanpham gi oiba wari sing phongdoktaba lan losingani losiloi haiba haidaba project khara sangaram le Manipur gi miyamna wawa launa khuba khuduna chingtam khaidana okre Adabu Narendra Modi in Hek Manipur Tadok to Chatpa Churchandpur Oiba district as the Ikan Kangodana, Mahak Laktungi Mangzong, Tugai and Bakangbu, the Oigado Ribra, Natragan Anova, Genji Group Oigado Ribra Kang the Bakayama Toraktun House Police Station forward Tomzin Dunayam Nakana Iran Hora Cray. Matang si yam nang kliba amana Manipur gi oiba lengak sunattaba PR gi manung da leidiba thawna phoraba action film gi hero gumlaba security force singa sigi mai kei gi tampa ki oiba mafam sing asida yau horuk matam da namta kiba adugumna Churchandpur gi oina laklebi yau asida thoidok pa action tawdaba gi oiba video footage sing social media da yamna kan chai thorakli Aajao break up Thawna pharaba RAF ki oiba personnel sing tampa ki oiba mahiro sing uniform setcha duna peaceful oin rally lakpada forward tiar gas kap tuna tan khai ki ba sing asidi Churchandpur gi oina thorak liba mi hauroi sing asigi mai ke gi nung na thomba da koi chen magum tauri matang asidi India ki Prime Minister Narendra Modi ji na Manipur da lakte haiduna Manipur gi mi ke am gi mai ke gi phongdok opposition gi mai ke gi hanjin phongdok laba matungda Howzik lakliba asi yamna chawbu mai pakpa amadi oire howzik Kuki Meitei khaidana Manipur gi oina leidiba miyoi kyama thoraktuna nong marak asida Narendra Modi ji asibu oknabagi damakta kirik inaduna hekyu da lengkhibani Jungle lo, nupi mi am jibo kari ta jibo. Kunna tare ka jungle lo basili. Are kasta. Yaro. India gi oina howzik oirak liba politics asida BJP amasung NDA gi oiba ruling government ki mai ke yirigi maru oina yamna chawba makoida leiriba criticism ama haiba taragadi opposition gi mai ke gi Manipur gi oina thokliba irang asida Narendra Modi gi mai ke gi nongmatabu chattuna wahang pahonglungde haiba wafam asini Adabu ngasidi thenglabusu thengna India gi Prime Minister Narendra Modi ji Manipur da lakpirable thagat jari Modi ji lakadoriba Bihar gi election India gi oina yamna maru oiba election gi oiba state singi manungda ama oiriba asida opposition gi maike gi mamangda phongdokpa adugumna Manipur da nongmata chatte haiba wafam adudi phongdokpa yarori maramdi Modi ji hauji Manipur da lakpiramduna chingtam khaidana Meitei Kuki khaidana harau taram okre Karigumba opposition gi maike gi Manipur penadre haiba wafam phongdorakpa taragadi hairiba wafam adu aran mani Manipur gi oina leiriba mipung khuding Meitei Kuki khaidana aibu aduki mati yamna nungsi Khudam haibu aduki matik yamna kanna nong churaba ahoma marak aduda faw ai lakpagi damakta thorakliba miyam asina sakhi ni haiba yaragani adubu India gi Prime Minister Narendra Modi ji na chahi ani gi matungda Manipur gi khongsat asi laktungi gi mangjauna central government amasung Kuki gi leiriba su group singi maike da suspension of operation sangdokraba matungda Manipur gi oiba highway sing hangdokre haiduna pirakhiba thajaba adu Sengmai Maikei rom the Chatuna Imaibel Singi Maikei Yang Lubumatam the Central Force Singi Maikei Meitei Chatpa Yaro Haidun Atamna Maitei Kaktamak Tingla Cray. Sengmai Maikei rom the Tokriba Yo as he Kangla the Famba Mifam Amadi Oidrabani the Tola Tarabachin Kongsinga the Lady but Lida by Koyo Iho Oibani the Mio Masingasi you adwali Kangla the Fambo Idam Nabadi Karadi Yam Nambasu Yavani. Lebih cepat ya.
ꯆꯠꯇꯧꯔꯤꯅꯦ ये हमारा जमीन है, मणिपुर हमारा जमीन है, हम मैतेई हैं, तो कैसे क्यों नहीं जाने दे रहे? जाओ आप लोग हमारा सुरक्षा करो, आप लोग आगे आगे जाओ, हम लोग पीछे पीछे आएगा। जाओ। अरे आप लोग सुरक्षा को लेकर जा रहे हैं ना? 잠깐만 좀 손 잠깐만. सुरक्षा करो, सुरक्षा करो, सुरक्षा करो। सिक्योरिटी में ये बात की तो हम लोग सुरक्षा करो, लगा है। क्यों हमारे आपका यूनिफॉर्म सुरक्षा करो? एक जाति ने कह दिया था हम लोग नहीं जाने देगा, आप लोग मानेंगे क्या? उसके नीचे भी नहीं रखा यूनिफॉर्म वाला लोग, हमने तो कभी भी नहीं कह रहा ना, हर मिशन जा सकता है, लेकिन हाईवे फ्री मोमेंट है, आपके सरकार ने खुद दिया था। इंडिया की प्राइम मिनिस्टर नरेंद्र मोदी जी लाख पू मोदी लाई है हराउ तयामदुन लाउ खोंदुन ओखिबा सिसिपुर की ओइबे मियाम सिंह हेक हनखिबग ngasi amuk lambi da thoraktuna pu modi gi khongchat adu yaning de haiduna thugai khotkhai bi mai thabi makhoi haunabi adu amuk haurakle Kareemnaba yaba kareemnaraga nung thomba yaba thomlaba matungda yabu yaraktrabali chei chagadawrabadi janagana mana hektamak saksillau haibagi oiba paradu kaudri Makoigi Meitei yamna chawna taalibadi manasi India ki Prime Minister Narendra Modi laktungi mangzauna tawkiba decoration sing adu thugai ji khairuba miyoi sing adu fazin khuba adu thado u haibi oiba wahu asi oiraba mali tampaki oiba mafam kharada su Narendra Modi ji lakiba adu yaning de haiduna fongdokkiba miyoi kharagi manungda yamdaba ama fawdi fakibani makoigi oiba pawdam adu di thoidok patadri adu hauji India ki Prime Minister Narendra Modi ji na lakadawrubagi hek mangzauna adu ki mati yamna kuina nong chudana lakiba si ikang kanghaudana lepa khamba naidana churakpa asina yamna chaw ising chawbagi oiba awaba ama mayoknaribani चला कदम आले योगरे आए योगरे नॉर्मल है रे समझ लान की ओइबा अवाबा अमा लोइद्रिङैदा इसिङ चाउबगी ओइबा अवाबा अमुगमो अमुक्का हन्ना नंगसिल्लक्पसिना
ꯍꯤꯡꯅꯕꯒꯤ ꯄꯨꯟꯁꯤꯗ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯊꯦꯡꯅꯕ ꯅꯠꯇꯅ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯒꯦ